Naga Taruk KNFP na HATPANI dikho Konsa khulagi pastor ani yauna Naga micham taruk faraga hatkibagi thogdokta KNFP gi cadre sing chenai hana deputy chief minister losi dikho na phongdokre mang na hai Naga micham taruk adu village chairman amadi local society ge member sing na faraga KNFP gi khulai paiba cadre sing na sinakhibani lenga ki maikai de gi dilokotpam thokpa tharang lokotpaga loina na case asi NI de sinare makha taba thabakti central government na tarokadabani central government gi makhada suspension of operation khuek pinakhiba maramna prime minister Narendra Modi na hiramasida khanana mi eng changlakpa mathau tai kuki khudingmak fataba ngakta nate haina paladuna mahang hai asiguma makhal gi tamthiba mihat chatharakliba mioi sing ngakpi fam thokte chenariba singi mathakta matik chaba thabak lokhot kadabani haiki Kangpokpi district Lanka Naga khulda KNFP na attack chathaki haina khulasigi village authority na maral sirakli Suspension of operation suda yauriba KUKI Militant group KUKI National Front Progressive KNFP ki khulai paiba cadre sing na ngarang ayuk pung nipal lom tarakpada Kangpokpi district ki manung chana leiba Naga Lanka Naga khulgi khunja sing na nongmai kapsinuna attack chathaki haina khulasigi village authority na maral siraduna thodo adu time bound oina manung mapa naidana investigation tawgadabani hana dabi tawrakli KNFP ki cadre sing aduna afaba makhal gi khulai sing paiduna bomb sing yauna nongmai round kaya khulasi khunja sing tamna attack chathaki hari Naga khunja sing da chathaki ba attack aduda IT road ki area da khundariba Naga khunja sing makha tana balance oiba thodok sing thoan khigani haibagi warning pibagi hairaduna region Aduda lairiba Naga khunja singda kihanbagi thodok sing hengalakli hari amaramda hauji IT road ki paring da khundariba Naga khul singda mathang manau naina chathariba attack asida KNFP gi proxy oriba suda yaudaba KNF Nehalun gi cadre sing Balaijang khulda leiba KM-tagi kaman tawduna sijinai hari loinen Lanka Naga khulga nakna leiba KUKI khul sing haibadi Lasan Songpibung Balaijang Haimol amasung Laloida KUKI Militant sing mapangal kana operate tawduna leiri hari amaramda KUKI Jo Village Volunteer Sadar Hills KZBB SH ki matung in ngarang ayupung nipan makhairom taba matamda Lasan KUKI khulda village authority singna khulasigi akoi bangak senbegi thabak tawringai khulai paiba Naga group singna attack tawduna KUKI village guard oiba jangam hauki kunthraga mapan leifam Lahouthang village Kangpokpi district asi nongmaina panduna sikhi hari KZBB SH na thawdo asida chenariba sing masak khangdoktuna faraba matung mihat asigi justice purakadabani haina mari leinaba government ki authority singna takselli Sina fangkiba Naga khunja taruk ki hakchang postmortem loirabasu UNC na loksilo haiba yakhidre KNFP gi mathakta action lokhanaba taksenkre KUKI Militant sing na matam sangna fajinduna thamlaba matung mihati na hatoklaga tha asigi amada ASIBA hakchang oina fangkiba Naga khunja taruk ki ASIBA hakchang sing postmortem tawba loirabasu imung manung amasung Naga miyamna mihat asiga mari leidana tawkiba demand sing pidriba phawba United Naga Council UNC amasung imung manungi miyoi singna Naga khunja taruk ki ASIBA hakchang sing lokire haina Union Home Minister Amit Shah amasung Chief Minister Yumnam Khemchan Singada memorandum sing pisinkre hari UNC ki memorandum aduda KUKI Militant group singa agreement tawnariba suspension of operation su khudakta terminate tawgadabani mamang tha May 13 da Kangpokpi district ki Lalun Wifi da Konsa khulgi pastor ani yauna Naga khunja 19 fabada chenaba KUKI Militant group KUKI National Front President KNFP cadre sing prosecution tawgadabani hari council asina fajinduna thamlakliba Naga khunja taruk tamthin hatoklaba matung hundoklamba thawong asibu akanba mongda condemn tawbaga loinana thogdo asida chenariba mioi singi mathakta thubada action lawgadabani hairaduna May 19 gi numidangda jawjang tekta Wilson thanga chiru hatpal chenaba singsu faduna logi oiba action sing lokhatkadabani hari UNC na makha taraduna May 13 da Lailon Wifi khulda Naga khunja 19 fabada hakthengna chenabani haiba Lailon Wifi khulgi village chief yauna KUKI khulasigi khunja sing amadi police department da thabak tawba khulasidagi thangi lian Wifi faduna action lokhatkadabani amadi KNFP haiba KUKI Militant group asi terrorist organization ni haina government of India na lauthokadabani amadi deputy chief minister Nemcha Kipgen asi KNFP ki president Samtin Thang Kipgen gi loinabi oiba maramna famdagi lauthokadabani maramdi Nemcha Kipgen na ma ki pharmacy paiduna leirabadi government asida thamliba thajabasing manglakani loinana militant outfit asida siriba maral sing asina
ꯃꯤꯌꯥꯝꯒꯤ ꯈꯣꯏꯁꯥꯎꯅꯕ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯔꯤ꯫ UNCꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯃꯛꯅ UNC ꯑꯃꯁꯨꯡ ꯅꯥꯒꯥ ꯃꯤꯌꯥꯝꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤ ꯑꯁꯤ ꯇꯥꯕꯤꯗꯨꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯊꯥꯖꯕꯁꯤꯡ ꯃꯥꯡꯍꯟꯗꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ, ꯂꯣꯏꯅꯅ UNC ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯧꯔꯤꯕ ꯗꯥꯕꯤꯁꯤꯡ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯥꯒꯥ ꯈꯨꯟꯖꯥ ꯇꯔꯨꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯂꯧꯈꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯇꯝꯊꯤꯕ ꯃꯤꯍꯥꯠꯇ ꯅꯥꯒꯥ ꯇꯔꯨꯛ ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯗꯦꯜꯂꯤꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯀꯦꯟꯗꯜ ꯊꯥꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯃꯤꯍꯥꯠꯁꯤꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕ ꯅꯥꯒꯥ ꯈꯨꯟꯖꯥ ꯇꯔꯨꯛꯀꯤ ꯖꯁꯇꯤꯁ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯗꯥꯕꯤꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ARK ꯄꯨꯔꯝꯗ ꯂꯩꯕ ꯅꯥꯒꯥꯂꯦꯟꯗ ꯁ꯭ꯇꯦꯠ ꯒꯦꯁꯠ ꯍꯥꯎꯁꯇ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯦꯝꯕꯔ 1,000 ꯍꯦꯟꯕꯅ ꯀꯦꯟꯗꯜ ꯊꯥꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯀꯟꯗꯣꯂꯦꯟꯁ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯀꯦꯟꯗꯜ ꯊꯥꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕ ꯑꯗꯨ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯗꯦꯜꯂꯤ (NSUD)ꯅ ꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ, ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯤꯗꯔꯁꯤꯡ, ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯑꯃꯁꯨꯡ ꯁꯄꯣꯔꯇꯔꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯟꯗꯜ ꯊꯥꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕ ꯑꯗꯨ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯑꯌꯥꯕ ꯄꯤꯔꯛꯇꯕꯗꯒꯤ ꯒꯦꯇꯣ-2ꯗ ꯄꯥꯡꯊꯣꯛꯅꯕ ꯁꯤꯟꯕꯗ ꯄꯨꯂꯤꯁꯅ ꯊꯤꯡꯕꯗꯒꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ARK ꯄꯨꯔꯝꯗ ꯂꯩꯕ ꯅꯥꯒꯥꯂꯦꯟꯗ ꯁ꯭ꯇꯦꯠ ꯒꯦꯁꯠ ꯍꯥꯎꯁꯇ ꯄꯥꯡꯊꯣꯛꯅꯕ ꯅꯥꯒꯥꯂꯦꯟꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ NSUDꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯒ ꯂꯣꯏꯅꯅ ꯐꯦꯗꯔꯦꯁꯟ ꯌꯨꯅꯤꯠꯁꯤꯡꯅ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯚꯥꯕꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯁꯤꯡꯍꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯃꯤꯍꯥꯠꯁꯤꯡ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯗꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯅꯕ ꯍꯥꯏꯖꯈꯤ ꯍꯥꯏꯔꯤ꯫ NSUDꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤꯕꯗꯤ ꯅꯥꯒꯥ ꯈꯨꯟꯖꯥꯁꯤꯡ ꯃꯦ 13ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯒ ꯊꯝꯂꯝꯕꯅꯤ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯔꯤꯖꯤꯒꯅꯦꯁꯟ ꯇꯧ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯒ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯇꯔꯃꯤꯅꯦꯁꯟ ꯇꯧ ꯑꯃꯗꯤ ꯁ꯭ꯄꯤꯁꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯦꯀꯥꯅꯤꯖꯝ ꯄꯨꯊꯣꯛꯇꯨꯅ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯑꯊꯨꯕ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯗꯥꯕꯤꯁꯤꯡ ꯑꯁꯤꯅꯤ꯫ NSUDꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯣꯖꯤꯑꯣꯃꯥꯎ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯑꯦꯗꯚꯣꯀꯦꯠ ꯑꯣꯟ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯂꯩꯕ ꯒꯥꯏꯆꯥꯡꯄꯧ ꯒꯥꯡꯃꯩ ꯂꯤꯌꯥꯡꯃꯩ ꯔꯨꯡꯗꯤ ꯗꯦꯜꯂꯤ ꯁꯦꯅꯥꯄꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯃꯣꯁꯦꯁ ꯆꯥꯔꯦꯅꯥꯃꯥꯏ ꯑꯃꯗꯤ ꯑꯦꯗꯚꯣꯀꯦꯠ ꯋꯣꯔꯁꯣ ꯖꯤꯃꯤꯛꯁꯤꯡꯅ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯈꯤ꯫ ꯂꯣꯏꯅꯅ ꯅꯥꯒꯥ ꯁ꯭ꯀꯣꯂꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯊꯧꯃꯤꯁꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯊꯧꯔꯝ ꯑꯗꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯝꯗꯝꯗ ꯅꯣꯡ ꯆꯨꯒꯅꯤ IMD (ꯏꯟꯗꯤꯌꯟ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ) IMDꯅ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ, ꯑꯟꯗꯃꯥꯟ ꯑꯦꯟꯗ ꯅꯤꯀꯣꯕꯔ, ꯏꯊꯠ, ꯀꯦꯔꯂꯥ, ꯃꯍꯦ, ꯎꯔꯤꯁꯥ, ꯇꯥꯃꯤꯜ ꯅꯥꯗꯨ, ꯄꯨꯗꯨꯆꯦꯔꯤ ꯑꯃꯗꯤ ꯀꯔꯥꯏꯀꯥꯟꯗ ꯉꯁꯤ ꯑꯀꯟꯕ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ-ꯍꯨꯝꯅꯤ ꯑꯁꯤꯗ ꯀꯔꯅꯥꯇꯀꯥ, ꯇꯦꯂꯪꯒꯥꯅꯥ, ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ, ꯎꯔꯤꯁꯥ ꯑꯃꯗꯤ ꯁꯠꯇꯤꯁꯒꯔ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯨꯝꯒꯤ ꯅꯣꯡ ꯌꯧꯔꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯍꯧꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯁꯣꯏꯕꯅꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯂꯣꯟꯅꯕ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯍꯧꯗꯕ ꯍꯥꯏꯕꯁꯤ ꯄꯨꯋꯥꯔꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯑꯁꯣꯏꯕꯅꯤ ꯍꯥꯏꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎꯃꯤꯁꯤꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯀꯨꯝꯖꯥ 1985ꯇ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯑꯁꯥꯝ ꯑꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯕꯗ ꯉꯥꯏꯔꯤ꯫ ꯃꯦꯘꯥꯂꯌꯥ, ꯑꯁꯥꯝ, ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯁꯨꯡ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯑꯣꯏꯅꯗꯤ ꯁꯝꯕꯜ ꯈꯥꯕꯒꯤ ꯄꯥꯏꯈꯠꯄ ꯍꯧꯗ꯭ꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯐꯤꯂꯤꯄꯤꯟꯁꯇ ꯅꯧꯅ ꯌꯨꯋꯥ ꯍꯥꯕꯗ humphugamathoi ꯁꯤꯔꯦ꯫ ꯈꯥ ꯊꯪꯕ ꯐꯤꯂꯤꯄꯤꯟꯁꯀꯤ ꯃꯤꯟꯗꯥꯅꯥꯎꯗ ꯑꯀꯟꯕ ꯌꯨꯋꯥ ꯍꯥꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗ ꯃꯤꯑꯣꯏ humphugamathoi ꯁꯤꯔꯦ ꯑꯃꯁꯨꯡ 1,303 ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯑꯣꯏ 90 ꯔꯣꯝ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯔꯤꯁꯛ ꯔꯤꯗꯛꯁꯟ ꯑꯦꯟꯗ ꯃꯦꯅꯦꯖꯃꯦꯟꯠ ꯀꯥꯎꯟꯁꯤꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯨꯝ 12,700 ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 4,900 ꯔꯣꯝ ꯃꯌꯨꯝ-ꯃꯀꯩ ꯂꯩꯍꯟꯗ꯭ꯔꯦ꯫ ꯔꯤꯛꯇꯔ ꯁ꯭ꯀꯦꯜꯗ 7.8 ꯌꯧꯅ ꯌꯨꯋꯥ ꯍꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯌꯔꯄꯣꯔꯠ ꯑꯃꯗꯤ ꯁꯤ ꯄꯣꯔꯠꯀꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯀꯥꯏꯕ ꯊꯣꯛꯍꯟꯕꯗ ꯂꯣꯏꯅꯅ ꯂꯧꯎ-ꯁꯤꯡꯎꯗꯁꯨ ꯆꯥꯎꯅ ꯑꯄꯟꯕ ꯊꯣꯛꯂꯦ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯤꯇꯤ ꯑꯃꯗꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ 99 ꯔꯣꯝꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯐꯪꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯐꯤꯂꯤꯄꯤꯟꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯚꯣꯜꯀꯦꯅꯣꯂꯣꯖꯤ ꯑꯦꯟꯗ ꯁꯤꯁꯃꯣꯂꯣꯖꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯂꯣꯀꯦꯜꯒꯤ ꯃꯇꯝꯗ ꯄꯨꯡ 8:38 ꯇꯥꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯏꯄꯤꯁꯦꯟꯇꯔ ꯃꯤꯟꯗꯥꯅꯥꯎ ꯑꯥꯏꯂꯦꯟꯗꯒꯤ ꯁꯥꯂꯪꯒꯥꯅꯥ ꯄ꯭ꯔꯣꯚꯤꯟꯁꯇ ꯑꯣꯏꯈꯤ꯫ ꯖꯦꯅꯔꯦꯜ ꯁꯟꯇꯣꯁꯇ ꯂꯩꯕ ꯃꯊꯣꯜ 2 ꯋꯥꯡꯕ ꯁ꯭ꯀꯨꯜꯒꯤ ꯕꯤꯜꯗꯤꯡ ꯑꯃ ꯅꯤꯡꯈꯥꯏꯔꯛꯄꯗ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯇꯦꯛ-ꯑꯀꯥꯏꯅ ꯅꯟꯁꯤꯟꯈ꯭ꯔꯦ꯫ ꯀꯥꯂꯦꯟ ꯁꯨꯇꯤ ꯂꯣꯏꯔꯒ ꯁ꯭ꯀꯨꯜ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯑꯀꯟꯕ ꯌꯨꯋꯥ ꯍꯥꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ DRIꯅ ꯂꯨꯄꯥ ꯀꯣꯇꯤ 15 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯁꯅꯥꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯔꯦꯚꯤꯅ꯭ꯌꯨ ꯏꯟꯇꯦꯂꯤꯖꯦꯟꯁ (DRIꯅ) ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛ ꯑꯃꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯣꯟꯅ ꯁꯅꯥ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯑꯣꯏ
ꯀꯥꯡꯕꯨ ꯑꯃ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯀꯣꯜꯀꯇꯥ ꯑꯃꯗꯤ ꯑꯒꯔꯇꯂꯥꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯂꯨꯄꯥ ꯀꯣꯇꯤ ꯲꯵ ꯔꯣꯝꯒꯤ ꯚꯦꯂꯨ ꯑꯣꯏꯒꯗꯕ ꯁꯅꯥ ꯀꯤꯂꯣꯒ꯭ꯔꯥꯝ 18 ꯔꯣꯝ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ DRIꯅ ꯉꯔꯥꯡ ꯀꯣꯜꯀꯇꯥꯗꯒꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 8 ꯊꯥꯏꯂꯦꯟꯗꯒꯤ ꯄꯨꯔꯛꯄ ꯁꯅꯥ ꯀꯤꯂꯣꯒ꯭ꯔꯥꯝ 11ꯒ ꯒ꯭ꯔꯥꯝ 400ꯒ ꯀꯣꯟꯅꯅ ꯐꯥꯒꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯑꯒꯔꯇꯂꯥꯗꯒꯤꯁꯨ ꯚꯥꯔꯠ ꯕꯪꯒ꯭ꯂꯥꯗꯦꯁ ꯉꯝꯈꯩ ꯄꯔꯤꯡꯒꯤ ꯁꯔꯨꯛꯇ ꯁꯅꯥ ꯀꯤꯂꯣꯒ꯭ꯔꯥꯝ 5 ꯔꯣꯝ ꯂꯣꯟꯅ ꯄꯨꯔꯝꯕ ꯃꯤꯑꯣꯏ 3ꯁꯨ ꯐꯥꯒꯠꯈꯤ꯫ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯔꯦꯜꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ RPFꯀ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯏꯁꯤꯡꯗ ꯆꯦꯟꯊꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 18ꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯏꯕꯣꯡ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯥꯏꯆꯣꯝꯕꯦꯡꯗꯒꯤ ꯏꯁꯤꯡ ꯏꯔꯩꯗ ꯆꯦꯟꯊꯈꯤꯕ ꯀ꯭ꯂꯥꯁ 8 ꯇꯝꯂꯤꯕꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯍꯛꯆꯥꯡ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ, NDRF ꯑꯃꯗꯤ ꯑꯇꯩ ꯂꯨꯞ ꯀꯌꯥꯅ ꯄꯥꯛ ꯁꯟꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯁꯤ ꯐꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯒ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯉꯁꯤ ꯃꯍꯥꯛꯀꯤ CM ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ CMꯒ ꯎꯅꯈꯤꯕ ꯑꯗꯨꯗ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯤꯃꯣꯊꯤ ꯋꯤꯖꯨꯅꯃꯥꯏ, ꯁ꯭ꯄꯤꯀꯔ ꯀꯥꯋꯤꯗꯤꯟ ꯂꯨꯉꯧꯕꯧ, ꯆꯦꯌꯔꯃꯦꯟ ꯂꯨꯖꯤꯡꯕꯨꯏꯕꯧ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯂꯨꯐꯥꯛꯕꯧ ꯅ꯭ꯌꯨꯃꯥꯏ ꯁꯔꯨꯛ ꯌꯥꯈꯤ꯫ ꯇꯤꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯌꯥꯡꯃꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯗ ꯋꯦꯜꯐꯦꯌꯔ ꯑꯃꯗꯤ ꯗꯤꯚꯦꯂꯞꯃꯦꯟꯠ ꯄꯥꯏꯈꯠꯄꯤꯅꯕ ꯂꯣꯏꯅꯅ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯀꯤꯂꯣꯃꯤꯇꯔ 9 ꯁꯥꯡꯕ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕꯤꯅꯕ ꯋꯥꯐꯝ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ CMꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯄꯤꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ CMꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯈꯠꯂꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯚꯦꯂꯞꯃꯦꯟꯠꯁꯤꯡ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯂꯤꯌꯥꯡꯃꯩ ꯀꯥꯎꯟꯁꯤꯜꯅ ꯂꯧꯕ ꯌꯥꯕ ꯃꯇꯦꯡ ꯂꯧꯕꯤꯌꯨ ꯍꯥꯏꯈꯤ꯫